ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥꯏ. ꯉꯥꯟꯊꯣꯏ ꯉꯥꯟꯕꯅ ꯐꯝꯂꯤꯕ ꯁꯣꯐꯥꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ. ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ. ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯏꯆꯥꯒꯤ ꯅꯤꯡꯂꯤꯕ ꯋꯥꯈꯜ ꯑꯁꯥ ꯄꯨꯝꯅꯃꯛ. ꯏꯃꯥ, ꯏꯆꯥꯅ ꯃꯆꯤ ꯃꯆꯤ ꯎꯪꯂꯒ ꯂꯩꯔꯤꯕꯗꯣ ꯏꯃꯥ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯃꯤꯅꯦ. ꯍꯥꯏꯔꯛꯑꯣ, ꯏꯆꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ? ꯏꯃꯧꯗꯨꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯆꯠꯂꯒ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯨꯒꯅꯤ ꯑꯩꯅ. ꯉꯥꯟꯕ ꯀꯞꯂꯒ ꯏꯃꯥ, ꯑꯩ ꯂꯩꯁꯅꯥꯕꯨ ꯀꯥꯎꯕ ꯉꯝꯗꯦ. ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ. ꯃꯁꯥꯗ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯊꯨꯝꯍꯠꯈꯤꯕꯅ ꯉꯥꯟꯕ ꯉꯁꯤꯗꯤ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ. ꯀꯔꯤꯒꯤ ꯑꯣꯏꯔꯣꯏ? ꯅꯤꯡꯖꯕꯅ ꯑꯃ ꯅꯣꯡꯗꯝꯕꯅ ꯑꯃ ꯇꯝꯂꯝꯂꯕꯗ. ꯉꯥꯟꯊꯣꯏ ꯉꯛꯅ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯃꯧ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯔꯤꯗꯨꯕꯣ? ꯍꯥꯏꯌꯨ, ꯏꯔꯝꯗꯝꯁꯤꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ. ꯃꯁꯤꯗꯒꯤꯅꯦ ꯏꯆꯥꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ. ꯏꯃꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯁꯅꯥꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤ. ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥ. ꯃꯥ ꯂꯨꯍꯣꯡꯂꯕꯁꯨ ꯃꯥ ꯑꯩꯒꯤ ꯑꯣꯏꯒꯅꯤꯌꯦ ꯏꯃꯥ. ꯉꯥꯟꯊꯣꯏ ꯀꯞꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯔꯒ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ. ꯃꯥꯁꯨ ꯌꯨꯝ ꯑꯃꯒꯤ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯕꯅꯦ. ꯃꯥꯅ ꯃꯧ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥꯕꯨ ꯃꯤꯔꯥꯏꯔꯣꯏꯌꯦ ꯏꯃꯥ. ꯑꯩꯅ ꯈꯛ ꯍꯟꯊꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯏꯃꯥ. ꯋꯥꯔꯤ ꯄꯨꯝꯕ ꯊꯧꯕꯗꯒꯤ ꯂꯣꯏꯅ ꯈꯪꯉꯦ ꯏꯃꯥ. ꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯤꯗꯣ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ. ꯏꯃꯥ, ꯑꯩ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯌꯦ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯃꯉꯥꯜ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯐꯠ ꯊꯧꯖꯤꯜꯂꯛꯂꯒ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯥꯊꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯏꯃꯥ! ꯃꯉꯥꯜ ꯍꯔꯥꯎꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ. ꯂꯣꯏꯗꯥꯡ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯂꯥꯛꯂꯒ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅ ꯑꯗꯨ ꯍꯔꯥꯎꯔꯤꯗꯨꯕꯣ? ꯃꯉꯥꯜ ꯍꯔꯥꯎꯅ ꯏꯃꯥ, ꯑꯩ ꯊꯕꯛ ꯈꯜꯂꯦ. ꯂꯣꯏꯗꯥꯡꯁꯨ ꯍꯔꯥꯎꯅ ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯔꯣ? ꯀꯔꯤ ꯏꯆꯥꯕꯨ ꯊꯕꯛ ꯈꯜꯂꯦꯕ? ꯑꯗꯣ ꯄꯥꯕꯨꯡ ꯍꯣꯏ ꯂꯩꯁꯅꯥ ꯍꯣꯏꯗꯤ? ꯍꯩ, ꯅꯪ ꯍꯥꯎꯕꯁꯤꯗꯤ. ꯅꯪ ꯄꯥꯕꯨꯡꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯤꯗꯨꯗꯤ. ꯆꯨꯝꯃꯤꯅꯦ. ꯉꯁꯤꯗꯤ ꯏꯆꯥꯅ ꯊꯕꯛ ꯈꯜꯂꯛꯄꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯆꯥꯕ ꯇꯥꯔꯦꯅꯦ. ꯆꯥꯗꯣꯏꯅꯦ ꯏꯃꯥ. ꯑꯩ ꯄꯥꯎꯁꯦ ꯂꯩꯁꯅꯥꯗ ꯑꯝꯇ ꯇꯝꯃꯨꯒꯦꯀꯣ. ꯍꯣꯏ. ꯃꯃꯥꯅ ꯋꯥ ꯍꯥꯏꯕꯒ ꯅꯪꯗꯦ. ꯃꯉꯥꯜ ꯏꯃꯨꯡꯗ ꯐꯠ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯑꯉꯥꯎꯕꯁꯤꯗꯤ. ꯇ꯭ꯔꯦꯡ, ꯀꯅꯥ ꯃꯥꯜꯂꯦ? ꯌꯥꯔꯦ ꯊꯥꯗꯣꯛꯑꯣ, ꯈꯪꯉꯦ, ꯗꯗꯥꯅꯦ. ꯃꯉꯥꯜ ꯅꯣꯛꯂꯒ ꯀꯃꯥꯏ ꯈꯪꯂꯤꯕ? ꯗꯗꯥꯒꯤ ꯈꯣꯟꯖꯦꯜ ꯅꯍꯥꯟꯒꯩ ꯈꯪꯗꯕꯗꯧꯅ. ꯃꯉꯥꯜ ꯃꯈꯨꯠ ꯅꯥꯀꯟ ꯑꯃꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯊꯝꯂꯒ ꯆꯨꯝꯃꯤꯅꯦ. ꯑꯩꯁꯤꯗꯤꯕ ꯍꯥꯟꯅ ꯉꯥꯡꯉꯨꯔꯦꯅꯦ. ꯑꯗꯣ ꯑꯝꯇ ꯀꯣꯟꯖꯒꯦꯁꯦ. ꯑꯁ ꯗꯗꯥ, ꯁꯦ ꯊꯥꯗꯣꯛꯑꯣ, ꯇꯜꯂꯤꯕꯣ, ꯆꯣꯞꯆꯅꯤꯀꯣ. ꯃꯉꯥꯜ ꯂꯩꯁꯅꯥꯕꯨ ꯁꯨꯀꯣꯟ ꯀꯣꯟꯖꯤꯜꯂꯒ ꯃꯤ ꯏꯇꯨꯗ ꯅꯨꯡꯁꯤꯅ ꯇꯧꯖꯕꯕꯨ. ꯁꯦ ꯊꯥꯗꯣꯛꯑꯣꯕ. ꯊꯥꯗꯣꯛꯑꯣ. ꯗꯗꯥ, ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯛꯀꯅꯨꯗ. ꯃꯉꯥꯜ ꯂꯩꯁꯅꯥꯕꯨ ꯀꯣꯟꯗꯨꯅ ꯃꯀꯣꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯥꯏꯗ ꯇꯞꯅ ꯊꯝꯂꯒ ꯍꯥꯏꯔꯛꯏ. ꯑꯩ ꯊꯕꯛ ꯈꯜꯂꯦ. ꯂꯩꯁꯅꯥ ꯍꯔꯥꯎꯅ ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯗ? ꯑꯁꯦꯡꯕꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯉꯥꯜꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ. ꯑꯌꯥ, ꯗꯗꯥ, ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤꯗꯤ. ꯑꯩꯅ ꯊꯕꯛ ꯈꯟꯕꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯗꯣꯏꯕ? ꯀꯩ ꯄꯤꯗꯣꯏꯅꯣ ꯍꯥꯏꯁꯦ? ꯂꯩꯁꯅꯥꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯉꯥꯜꯗ. ꯉꯁꯥꯏꯗꯒꯤ ꯃꯉꯥꯜꯁꯨ ꯊꯥꯗꯣꯛꯇ꯭ꯔꯤ. ꯂꯩꯁꯅꯥꯕꯨ ꯑꯗꯨꯃꯛ ꯆꯦꯠꯅ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ. ꯄ꯭ꯂꯤꯖ, ꯂꯩꯁꯅꯥ. ꯃꯉꯥꯜ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥꯏ ꯃꯌꯥ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ. ꯂꯩꯁꯅꯥꯁꯨ ꯄꯥꯡꯊꯣꯛꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ. ꯏꯕꯨꯡꯉꯣ, ꯏꯍꯦ. ꯃꯉꯥꯜ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇꯒꯤ ꯐꯠ ꯆꯠꯊꯣꯔꯛꯏ. ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯍꯥ, ꯀꯩ ꯍꯥꯏꯕꯅꯣ ꯏꯃꯥ? ꯂꯣꯏꯗꯥꯡ ꯅꯣꯛꯂꯒ ꯀꯩꯁꯨ ꯅꯠꯇꯦꯗ. ꯏꯃꯧꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯏꯔꯒꯦ. ꯏꯃꯥꯅ ꯆꯪꯂꯛꯏꯁꯦ ꯇꯥꯟ ꯑꯃ ꯆꯥꯗ꯭ꯔꯦ. ꯏꯃꯥ ꯊꯣꯛꯑꯒꯦꯀꯣ.
Leisnasu ikaidi nakanda onthoktuna leiribani. Leisnana farinise chopeba. Leho aishu thoe. Yaroiko ngasidi thokpa sungya yaroi. Dada karan tawnuko ai sak thumudoine. Adu ada khangde ngasidi ka asidagi hendokpa sungya yaroi. Mangal asi haiduna kagi thong adu fathingjili. Aduga amo Leisnagi nakta lai. Kainoda tawriduba. Khanghaude Mangal na Leisnabu fatwam khatlaga Leisnabu bet leiriba adomda thangjinki. Iche hoidi yam nungaireda. Itai phange engineer adagi loyumba phange thabak tawre. Aduga amo ibungo Mangal phange handakta cooperative inspector gi thabak amasu tawre. Loidang noklaga nungaire ichana ne pekera chawgera thabak macha amrom ta hobasina moigi tungi punsigi safaba haibadu oigadawrini. Khangdre da Bimola awat padi amata leitre duni. Laikai nupi Bimola na ado iche ibungo loyumbadi ibemagi mayumda adum laikre. Laikre ibemagi mayumda leiraga magi sune thabak chathok chasin tawbada khara he khudong chaba. Bimola na kaishu kaide da iche sida ibungo Mangal hoisu leirisibu. Adune ado iche ai iche da wa amadi hodokningbane. Adubu iche hoina lana khangadrana sum leiraba. Sumaina tawbase aikhoidi yengba hek ngamjade do iche hekta minungsi chawrakpa. Kaino Bimola nangna hainginglibu adum hayu ne iche da. Bimola su noklaga hekta hairage iche dudi. Aikhoi Mangal gi loinabi ibema Leisna se hawjik fawba mamita macha ubagi mami amata udri. Aduna hayeng kona mana sumaina tawradi iche hoida mangjaba mayam malakadrana khanjariba. Yumsigi sampati mayam siga khangde da iche aigi wadi amana matik chadragasu matam leiringaida ama hekeng hobasina phabra na khali. Loidang ngakna kaino haisi Bimola nangna haisibo. Khanduna yengune iche Leisna na yumsida laisi kayam kuirage do. Chumhine aidina hankai bhapu oirudre. Chumhi Bimola nangna hairise. Aikhoidi aseng bangakta haibane iche. Numidang chak ising toklaba matung Mangal amadi Leisna phamungda famduna wari sanari. Mangal Leisnagi makhuttu nungsina pairaga hairai. Aise minungsi khangde ko Leisna. Aina khangdabana aigi apangba wakhalna nangbu kaisu leitana laurure. Sigidama nangna ngakpiyu ko. Aina nangonda soikre haibasi natana ai karisu ayenba haibagi ifamda Pangal thauna amata leitre. Leisna na dada karino dada na haibiribaduba yumgi nupi amada mapuroibana soikre lankre haibase khak hainade phana mapuroibana lanba tarabasu dada na karigi langani dada landiye. Mangal Leisna gi makhut nakana mapairambadagi makhut amadu lamduna punna paisinkre. Aduga Leisna da nungsina nokfe tawna hairai. Ay nang nungsiya Leisna. Leisna nokfe tawna. Ay su dadabu nungsiye. Mikup khudingi dadagi wakal tabu khanduna. Dadagi taibang duda. Awanungay kaya buduna. Dadaga saruk yaminase. Punsigi oina. Dadagi marum tupsage ko dada. Leisna wahay asi hayduna milu pirang ihawraktuna. Tanaw rabi maithong duda milu pirang sintharakli. Kahi kapino se kapkano dadana nangidamak lepkani mapoksida nattana mapok khudingmakta nangdi ai asengba thawaine. Dada ngasidi ai yam kapninge dada. Mangal nokfe tawraga se nangna dadabu nungsiradi kapkano. Asumna Mangalna sintharakliba Leisnagi mapidubu makhutna taithokpiri. Anganba ayuki matamni Leisna nganna hawgatuna mapanda chairibasingdu loisinaba hotnari. Manggol yorakpada Leisna tawramlibasing adubu ubada masadu pungak ngakre.
Chedat kaya ama chaithoktuna sumangdugi akoibada mayek khara iduna chakhairi. Panthade Laisna Mangoldagi thuna kumtharaktuna iriba mayektu karino haina yengi. Laisna, ay nangbu nungsi. Asumna chejet kayada achauba mayek na thaduna iramliba wahaisingdu parubada Laisna masadu pakhatpa haibadu oikre. Chaithokliba chesing adu parap thuna khungatlaga awang thangba nakanda laklaga machet chegaiduna manghalli. Panthade Laisna amu imungda fajjanglai aduga phamungda famtharaga wakhal ama sumkhalli. Karino yambungcha nangna khallisibo? Ay mau oire haiba khangna ifamda awaba chaina karigi piribano? Matamduda aina nangidama kayagi matik khanjaki adubu hojikti pumnam hokre. Ay kanagi mafamda miting ani suba pamde. Ay ipuroiba mahapnadana ay kanabu nungsiba ngama. Hojikti ay nang kanano khangdre yambungcha. Kaidorage? Wahay adu mangal na hayrakpani. Laisna khangprei khangi phamlibadu fukhawgalaga dada hakchang sengdoklabo? Sengdoklabane. Aidi pakhaluredana nangna sida murum solaga tawleirambaduda. Laisna nokfe tawraga dada aisu amta changukhige aduga pabung hoi dada hoigi chalolaage thengkre. Asi hairamduna Laisna fathokre ka adudagi. Moi babua karino thawai tana yengbiribadubo? Lokena Kari oiruni aduda adu thaname aduda adu siramle adagi angang nupi macha ama rep tawrame manghalame sinidana aikhoi manipurgi pau hairagadi. Loidangna as aidi kari ipau yengi boi khalore aduga moi pabungdi sanana adugumba ipaudu khandana yengliba. Karino mama nangna nganglisibo? Mama nang ngaurabra kainom tawre. Ipau haisidabu afabasu yauni fatabasu yauni. Afaba ngakta kanano oinage? Paulo adi fawamsu khara yaubunine. Gyan tauni nupi nangbo? Loidang suklaga yarasi moi babu marai tawnaroisi ado matangdi chadebu ai moi babungda wari masum haudokningba. Loken paramba khabardu tebelda tapna thamlaga Kari warino mama nangna haininglibo? Sinida chanupa atomba mangal amadi ibemaki wafamni. Loken noklaga Kaidorage ne haisibo? Asuk yam phariba imau amadi ichabo? wase mentana amta khangkho moi babu pharak phunagumsi. Loken noklaga Hairo tarage. Makhoi ani phanadi koire nubi macha asina yumsida mawoina laklibase adubu ngasi phawba karigumba khudam changdaba mata phangdabase. Kaidorage ne madugibo? Matam yam leiriko mama moin hena khanglamni. Nangido imung kaina wa oina thokaniko. Ai adu ada amta khangde aigidi imungi dhara mutpa yaroi. Hai mama fagi dagi nangi se kaino ma tawre. Fathaba haibasina khwaidagi faba ihulniko. Gyan tana wakhaldu amukta khanko. Mahi yandaba bambi tharaga kaidongnadoina moi babu aikhoidi mahi do chaninge. Mahi di lairadana mapal satpagi mami bau ude maduna kaidoruni adu ada amta khangde ai yam thunane yumsigi matik chabi nupi amane ibungoga luhongnaba tawsi. Mama Nungthilgi matamni nganba magi security sing aduga loinana karigumba conference amagi yaunaba lakli. Mafamdu misu kaya chataba jaga oina tawi lamhangi jaga amani akoibada chingna pungkoi koisili chingdugi nakal oirapna semba lambi dudana makoina thorakli gari adu asumna lakpada khanghauda nakanda mongsongdagi kanaguma mioi kharana ambush torakli nganbagi maikaida nongmai khara kapsilaklaba matung mioi sing adusu khonglei thuna chenkiduna mikuptudagi mangkhre. Maning thangna lakliba nganba tongliba bolero gari dudani mioi sing aduna ambush torakliba adu gari dagi security khara kumtharaklaga gari duda tonglakliba mioi sing adu sokpra haina yengli. Nganba masadu unconscious oina leirami. Security amana
Sir, nakoi kana kana no lao. Sir se nungmai ne fwala male. Yam thuna hospital jase. Asumna sokliba nganbabu hospital da pukhatnabu hotnari security singaduna. Moi babu, tabra moi babu. Nganthoi stair dudagi hatu kumtharaglaga sumangi sofa da famlaga leiriba mapuroiba ya school gi manak tamna lai. Ya school na Kaidorage ne nang na hatu chelai duna mama. Nganthoi kaplaga icha ngan bado. Ya school pakhatna Icha ngan ba kaidore hayo. icha ngan bado moi babu hospital da leiri hauji. Kaino haise. Kamdawna kamaina tawbano di khangde moi babu. Lao sasi icha gi manakta. Leisna mapuroiba mangal gi manakta tapna changlaglaga tumina adum phamlaga lei wasu machet ama tangangde mangal laptop ama paiduna kari no khara yengli. Kaidorage nang ba? Dada mangal nungsina How? Leisna handaksu dada mangal handakti pairiba laptop adu phamung nakalda thamlaga Leisna da nokwe tawna nungsina yenglaga hairai. Kaidorage dada gi thawai. Leisna mapuroibada yengli mapira chena. Dada ngasidi dada da wa ama haikidana. Hayo, wa mayam hayo. Asumna mangal Leisna gi manakta changsilaglaga Leisna gi makhutubu nungsina pairi. Dada ngasidi dada se lengdana yengninge punsigi inaktagi chatlaningde. Hayo base. Nang kari hainingino. Dada da loina hayo. Dada aise nungdi nungsibra. Mangal noklaga As, adugi wahang dubu kari na thawai. Wahang do onare. Nanga iga amata oikrabane. Thawai na hakjangbu kaidaw nungda setok ninglo. Aduga hakjang nasu thawai dubu kaidaw nungda lafaninglo. Mahausagi oiba nungdambana magi changyengi makada chathanabane. Adubu mapu mana nangai gi marakta setoknaba kaya piraklabasu aidi nangbu kaidaw nungda thadok loye Leisna. Nangdi dadagi asengba thawai ne. Aduga dadana nangi asengba hakjang ne. Dadana haise gyan tarabra Leisna. Dadana su nangbu yam nungsiye. Yarabra ataide. Leisna mapuroibagi wahaiduda khangba ngamdre. Thumatlamba pirangsu lepa leita maning tamna sintharakli. Dada ai dada bu yang nungsi. Ai dada bu kainaba ngamloye dada. Asi haiduna Leisna mapuroiba mangalgi mathada changchinduna chena konsili. Apangbi kai kapino dada leisidi. Se kapkano. Leisna adumak mangalbu chena konduna kapna hairai. Dada ai dada bu yang nungsi. Ai dada bu kainaba ngamloye dada. Mama aikhoi Manipurda hanaba tawrasi. Kaidorage chabo nate mafamsida leibasida nungaitrabra chabo nang khaton hoi adagi nandom cha hoisu mayam ama leiri ada yumduda aikhoi anidang leidu sarupudi sida mayamga noktana awa nungai wari sanabasina hena nungai troi cha tombiya langlen mama gi wahaiduda mapukningda kari khalurabano khangde hik launa kapthorai mikupsida Mama aigi hakjang kaisu tawdre haujikti aduga emme su loire aduna ekayumda halase aigi dam kaisu wabiganu mama ai haujikti naba farabane asukuina Delhi sida lerakpada nangna adumna ngasi fawwa haikidri hayo ichana ngasi mama da hairiba wahai singsigi marumda leiriba nungi wahan thokse karino cha tombe hayo mama da sengna hayo ichabu kaidhorage langlen kaplaga Mama, ay siyang pati ko. Nupi amagi magul, ngagpangamdabi ay sibu. Hingubagi ka na ribra. Ay sibu nupiro. Ay sibu may tay nupiro. Icha tombiya, se, mama da sing nadana hayo. Mama, ay tada bunugsi. Adubu, ay nataw kiba, ay nataw zarubagi mahayna.
Ngasidi ay wa macet amata kangthokpa ngamdre. Masibu aigi karamba khanthahudaba thabakno khangdre. Ngasidi lamuknaba punsi haibado hoira male. Langlen mamangi wari pumba mamada khanghalli amata sithada. Icha tombe kapkanuse ima khangi ichana wari pumnama. Sini miyoi bagi laibak nongdam hairibase. Masida ichana nungaitana leigadaba nate. Punsida thengarakpa awaba kaya singasina singnaduna chatkadabane. Kapkanuse mama lai ichagi. Thank you.